ngasi khoi amuk hana unare aduna ngasidi aina namjagadori ba agi video shi aina thagatsaba video singbu nungsidune yingbiba mahairoi amana mahangna takpiyu masi matang sisu nambirau haidana hairakpadagi aina masi video si namjabani aduna ngasi aina tawgadori ba para si ikhoigi khumanthem Prakashna iba kuigi wari macha kanagi mantri haiba adugi masi wari macha ni na khara shangi aduna ngasi wari macha sigi ahanba saruk part 1 gi saruk si ai taksagani aduna wari macha si ina ihan hanbada wari macha sibu ibiriba Khumanthem Prakash ki maramda khajiktang ai panjaramge Khumanthem Prakash miyamna hena thidokna khangnaraba adugumba yamna maming leiraba wari macha iba adegi akhoi ai mathang akhoi Khumanthem Prakash oja singi maramda khajiktang ai thamjarake aduna ing kumja lishinga maga chamapal kunthra gani thoigi March thada sagomal maino leirak Imphalda poi Guwahati Vishwavidyalaya gi commerce graduate ni satra oiningidegi hauna wari macha ibada thoidokna hainabi ama oina horei wari macha ibata natana All India Radio Imphal gi isai ibadasu khutma ba lyricist ama oina maming leirei aibagi hojik phawbada fonglaba laik singi marakta iche gi sham mangi isai singthanaba yaraba wari machagi lairik ani asini asida natana sahitya ritu wakhal mityeng nachingba sahityagi sefong kayagi su kuigi sampadak oibirei aiba asi manipur gi sahitya kala amadi sanskriti gi maru oiba sangsthan kayadasu kuigi Sangstan kaya dasu maru oiba kuigi saruk yabirakpa mari leinaba ayibani mahak the Cultural Forum Manipur gi General Secretary President mathang oirami Manipur Sahitya Parishad ki kuigi Karyakari Committee gi kuigi Sadasyani Sahitya amasung ritu sefong gi sampadaksu oiki aduna Akashbani Imphal gi maru oiba phampai duna official oibirami madugi matungda amukhan Dance Academy Imphal da kuigi mapham honlotuna director oinasu akoigi aiba asi kuigi thopubirami aduga aiba asigi kuigi mangi isei haiba wari macha gi lairik ase Bharat ki Sahitya Academy Award phangki ing kumjana lishingamaga chamapal marfuga tarukta phangkibani aduna hairiba thidokna maming leiraba aiba Khumanthem Prakash aduna mahang ibiramba kanagi mantri hairiba wari macha asi kuigi aiba asigi Sahitya Academy Award phangkhraba mangi isei haina kauba wari macha gi lairik asidagi kuigi lokhorakpa wari macha amani aduna wari macha asi hodringai mangoinana aina karigumba kharadang haijaningbadi aibana wari macha asida utpa pamliba haidi wari gi akhoigi horen wari macha asi taklakpada parakpada hana masi khangdokpana aigi mahairoi singna ko itabiriba video subhing biriba khudingmakna hena gyan taba nungaiba pokani aduna aina wari macha asida aibana utpa pamlibase aibana utlibase karino haibadugi matangda hana ai khajiktang thamjage madudi ngasaigi hairiba kanagi mantri hairiba wari macha ase mase sida utlibase maruina aibana honglakliba matamgi khongchat asida masak hek khangdaba makhai olakliba kuigi saktam ado mayek sengna yekpane matam pharingai Manipur gi mong hadana leiramba samaj aduga ngasi oiriba phibam asiga sangdamnaba amasu yauri Khusuman marang kaina tanduna
ꯆꯔꯥ ꯅꯣꯡꯈꯟꯅꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯂꯝ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯅꯔꯝꯕ ꯈꯨꯔꯨꯝ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯤꯀꯤ ꯁꯥꯕ ꯍꯤꯗꯥꯛ ꯃꯅꯥꯗꯒꯤ ꯁꯦꯝꯕ ꯈꯣꯏꯊꯨꯝꯅꯔꯕ ꯍꯤꯗꯥꯛ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯏꯔꯣꯟꯅꯨꯡꯗ ꯑꯁꯨꯝ ꯃꯨꯠꯊꯔꯛꯂꯦ ꯃꯔꯝꯗꯤ ꯁꯤꯟꯐꯝꯁꯤꯡ ꯑꯁꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯇꯝꯒꯤ ꯊꯣꯔꯛꯄ ꯄꯣꯠꯊꯣꯛꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯈꯨꯔꯨꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯆꯠꯅꯔꯝꯕ ꯈꯨꯔꯨꯝ ꯁꯥꯕꯗꯅ ꯅꯨꯡꯉꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯗꯤꯖꯥꯏꯟ ꯀꯌꯥꯒꯤ ꯍꯋꯥꯏ ꯁꯦꯟꯗꯜ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯒꯤ ꯀꯅꯥꯅꯁꯨ ꯈꯨꯔꯨꯝ ꯇꯧꯅꯗ꯭ꯔꯦ ꯇꯤꯀꯤ ꯁꯥꯕ ꯇꯤꯀꯤꯅ ꯑꯩꯈꯣꯏꯅ ꯇꯤꯀꯤꯗ ꯂꯩꯗꯅ ꯙꯨꯞ ꯀꯠꯅꯔꯝꯕ ꯇꯤꯀꯤꯅ ꯍꯤꯗꯥꯛ ꯉꯥꯡꯊꯛ ꯊꯛꯅꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯒꯤ ꯑꯍꯣꯡꯕꯅ ꯙꯨꯞ ꯀꯠꯄꯗ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯇꯤꯀꯤ ꯊꯥꯅꯔꯤ ꯇꯤꯀꯤ ꯊꯥꯕ ꯏꯃꯨꯡ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯤꯗꯥꯛ ꯊꯛꯅꯕ ꯏꯃꯨꯡꯁꯨ ꯉꯥꯡꯊꯛ ꯇꯧꯗꯅ ꯍꯤꯗꯥꯛ ꯊꯛꯄ ꯑꯍꯟꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯗ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛ ꯍꯥꯏꯔꯤꯁꯦ ꯍꯤꯗꯥꯛ ꯃꯅꯥꯅ ꯈꯣꯏꯍꯤꯒ ꯇꯧꯔꯒ ꯈꯣꯏꯊꯨꯝꯅꯔ ꯁꯨꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯤꯗꯥꯛꯐꯨꯗ ꯊꯛꯄꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯛꯅꯗꯔꯦ ꯆꯨꯔꯨꯞ ꯕꯦꯔꯤꯅ ꯁꯤꯟꯅꯔꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗ ꯃꯇꯝꯒꯤ ꯊꯣꯔꯛꯄ ꯄꯣꯠꯊꯣꯛꯅ ꯃꯍꯨꯠ ꯁꯤꯟꯅꯔꯛꯄ ꯃꯔꯝꯅꯀꯣ ꯄꯣꯛꯄꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯐꯥꯎꯕꯗ ꯃꯄꯥ ꯃꯄꯨꯅ ꯈꯣꯏꯖꯪꯅ ꯄꯥꯏꯔꯝꯕ ꯈꯨꯔꯨꯝ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯂꯥꯛꯄꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯑꯣꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯕꯁꯨ ꯈꯨꯠ ꯊꯥꯕ ꯉꯝꯗꯗꯨꯅ ꯂꯩꯔꯛꯄꯅꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔꯁꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯀꯩꯗꯧꯔꯦ ꯃꯟꯇ꯭ꯔꯤꯅ ꯉꯁꯥꯏꯒꯤ ꯈꯨꯔꯨꯝ ꯌꯣꯟꯐꯝ ꯑꯗꯣ ꯇꯛꯊꯣꯛꯂꯒ ꯗꯨꯀꯥꯟꯒꯤ ꯄ꯭ꯂꯣꯠ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯕꯗ ꯄꯣꯠꯂꯦꯝꯐꯝ ꯈꯪꯗꯕꯒꯤ ꯆꯉꯛꯅꯕ ꯁꯤꯟꯃꯤꯒꯤ ꯀꯉꯥꯎꯅꯕ ꯁꯛꯇꯝꯗꯣ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯎꯍꯜꯂꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯣ ꯑꯏꯕꯅ ꯑꯩꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯜꯂꯤ ꯑꯗꯨꯅ ꯃꯁꯤꯅꯤ ꯃꯔꯨ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯀꯅꯥꯒꯤ ꯃꯟꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯑꯏꯕ ꯈꯨꯃꯟꯊꯦꯝ ꯄ꯭ꯔꯀꯥꯁꯅ ꯎꯠꯂꯤꯕ ꯑꯩꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤꯕ ꯃꯁꯛꯁꯦ ꯃꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯥꯔꯤ ꯃꯆꯥꯁꯤ ꯄꯥꯔꯒ ꯑꯩꯈꯣꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯑꯩ ꯃꯊꯪ ꯁꯨꯝ ꯇꯥꯛꯂꯛꯀꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯏꯄꯥꯁꯨ ꯈꯨꯔꯨꯝ ꯁꯥꯔꯝꯃꯤ ꯏꯄꯥꯕꯨ ꯄꯣꯛꯄ ꯏꯄꯨꯁꯨ ꯈꯨꯔꯨꯝ ꯁꯥꯔꯝꯃꯤ ꯍꯥꯏ ꯏꯄꯨꯗꯨꯒꯤ ꯃꯄꯥ ꯏꯕꯨꯙꯧ ꯄꯨꯔꯦꯟꯗꯨ ꯈꯨꯔꯨꯝ ꯁꯥꯕꯗ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯁꯥꯕ ꯈꯨꯔꯨꯝ ꯕꯇꯨꯔ ꯍꯥꯏꯔꯤꯕ ꯃꯔꯤ ꯄꯥꯟꯗꯕꯤ ꯃꯇꯣꯛ ꯄꯥꯟꯕꯤ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯤ ꯂꯥꯏꯔꯗꯨꯅ ꯃꯌꯥꯡ ꯂꯩꯕꯥꯛꯇꯒꯤ ꯐꯥꯎꯕ ꯂꯩꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯏꯕꯦꯝꯄꯣꯛꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯅ ꯀꯩꯅꯣ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨ ꯃꯈꯣꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯀꯔꯤ ꯊꯕꯛꯅꯣ ꯇꯧꯔꯝꯃꯤꯁꯦ ꯈꯨꯔꯨꯝ ꯁꯥꯕꯅꯤ ꯈꯨꯔꯨꯝ ꯁꯥꯕꯒꯤ ꯊꯕꯛꯁꯤꯅꯤ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯔꯨꯝ ꯁꯥꯕꯗ ꯃꯈꯣꯏꯒꯤ ꯃꯕꯨꯙꯧ ꯄꯨꯔꯦꯟꯁꯤ ꯐꯥꯎꯔꯝꯃꯤ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯕ ꯕꯂꯨꯔ ꯍꯥꯏꯔꯤꯕ ꯕꯂꯨꯔ ꯍꯥꯏꯔꯤꯕ ꯈꯨꯔꯨꯝ ꯃꯈꯜ ꯑꯁꯦ ꯁꯥꯕꯗ ꯀꯔꯝꯕꯅꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯣꯛ ꯄꯥꯟꯕ ꯃꯔꯤꯗꯤ ꯄꯥꯟꯗꯕꯤ ꯃꯇꯣꯛꯇꯪ ꯄꯥꯟꯕꯤ ꯃꯁꯤ ꯁꯥꯕꯗ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯗꯅ ꯃꯌꯥꯡ ꯂꯩꯕꯥꯛꯇꯒꯤ ꯐꯥꯎꯕ ꯂꯥꯛꯇꯅ ꯃꯥꯅ ꯇꯧꯔꯝꯃꯤꯅꯤ ꯂꯥꯛꯇꯅ ꯌꯦꯡꯉꯝꯃꯤꯅꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯂꯤꯕꯤ ꯍꯥꯏꯕꯗ ꯃꯕꯦꯟꯕꯣꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕꯤꯔꯝꯃꯦꯕ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯊꯔꯛꯏꯕ ꯏꯁꯤꯟ ꯑꯁꯤꯕꯨ ꯑꯩꯅ ꯊꯧꯑꯣꯏꯗꯕ ꯌꯥꯕꯔꯣ ꯑꯩꯁꯨ ꯁꯥꯔꯤ ꯑꯗꯨꯅ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯊꯔꯛꯄ ꯃꯁꯤꯟ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯁꯨ ꯀꯩ ꯇꯧꯔꯤ ꯈꯨꯔꯨꯝ ꯁꯥꯔꯤ ꯅꯣꯡꯃꯗ ꯈꯨꯔꯨꯝ ꯃꯄꯨ 50 ꯐꯥꯎꯕꯗꯤ ꯁꯥꯔꯝꯃꯤꯕꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯕꯨ ꯈꯣꯛ ꯎ ꯂꯩꯔꯛꯇꯕꯗꯒꯤ ꯃꯤꯜꯂꯤꯒꯤ ꯎꯇꯦꯛ ꯕꯒꯥ ꯊꯤꯔꯒ ꯁꯨꯕꯗꯒꯤ ꯍꯟꯊꯈꯤꯕ ꯅꯠꯇ꯭ꯔꯣ
matam amadadi khok una sabanina nungaina saramba aduna matam amada kaidawi haibada kurum mapu ko hari jura se mani yankai phawbudi ma sarami bane ada hojiki matamda mai ngasai khok udugi mahutse karina sille mana mildagi loba baga thiraga utek baga asi thiraga shubadagi magi hojik changse hana sarambadagi hanthare haibini ko mamangaidadi ekhoi nupa anina khut samnaraga konba thungphattaba ko khok ado lamjaudagi adegi haingang kon thada adegi sagol tungbada salam lawaida thaduna kidore loipot nate ko adegi lawai khudingda marang kaina horami bani ngasai matam amadadi mamangaidadi kari tawi haiba matamda ngasai u sanana bagi se magi ko nupa anina khut samnaraga konbada haidi nupa anisina khut samnaraga konbada thungdaba khok ado mana mafam khara hairi mafam singdu ko hairi mafam singsida akhigi ngasai khudam pallabada kaidore lamjau tongbada ko lamgi maming sing mai mafam singduni ko adi hangang kon thada sagol tongbada salam lawaida ma thaduna hadi moi myam thaduna ko masina loipot natte ba kaidore haibada hoigi lawai khudingda marang kaina horamni bane masi mafam sidada natte mafam khuding makta yamna marang kaina mana horamme ba ko aduna makasi yingsi ko chakngan saraga uyanba chatpa haiduna leikai pakhang macha ama aniga nungaina setlami bani aduna kaidore changan ta charaga leikai gi pakhang macha ama ani hauraga uyan ba setlami neba kaidona bano khurum sanaba aikhoina u khokchau ado yanbadi kumaidudi yanbegi kumaidudi nakhoigi hojiki senimana ka henpot nati aduna ngasai chauraba khokchaudo ka u haibadi khokchaudo mana yanbegi do kumaidi hojiki matamgi cinema na ka henpot nate haidi mayam sina kumai ama oina tholaktana yengnabado aduni haibani ko khun adugi miyam thoktuna yengnari potni ne karino huji aina haiduni ko aduna ujau aduna Shangari mapot mga taruk thokna holaklaga sathaba khurumdi kidore awabaka khangpot nati aduna ngasai ujau myamna sangari mapot mari manga toroga poraga maduda saba khurumdudi awabaga khangpot nati hairiebuko leikai gi nupa macha sing umai taba tambibada kidore ma umai taba tambibada wadaduna kaida o umai taba tambibada chandaduna haigadamni ko chandaduna awang shomda pakhan macha ama khandok lambadugi yumphamni hojik phawba leibasi aduna ngasai mana sangari mari manga da holakpa khokchau uduna saba khurum adi umai taba simyam se tawna bagi damakta lekai gi pakhang masa mayam amasu yawna lakpada thabak se yawbada mi se yamna mana thabak se pidana yawbanina chandabadagi mana khandokhiba pakhanni hojik leiribasi haibani ko khurum sabaka haibase thathaigi ko mana khurum sabaga haibasi Tataro, haidi man icham chamba thabak natte haineba ko sahi khurum saba haibase hekta amaneta haibanate haibigi mawni ko tataro haibati aduna sahi ani ahum umai taba tambibani ko mana umai taba sida tambibada sahi ani hum sangineba maduda soiduna khubi hamai khudongna yansin kibadegi dakni se hojik aigi khubida mafam ani leiribasi aduna magi khubida koi umai taba tambibada hamaina yansin kibagi ko akudong hamaina yansin kibagi dak thuni ko mana utlise se aigi khubida leiribasi haidana ko ningtham thada mina
ꯁꯤꯡꯒ ꯋꯥꯅꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯃꯩꯁꯤꯡ ꯌꯣꯜꯂꯤꯕꯅꯤ ꯅꯨꯡꯉꯥꯏꯅ ꯌꯣꯟꯈ꯭ꯔ ꯄꯣꯠꯅꯤ ꯃꯗꯨꯁꯨ ꯁꯪꯕꯥꯏꯒꯤ ꯕꯣꯏꯅꯥ ꯍꯥꯟꯅ ꯂꯧꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯅ ꯅꯤꯡꯊꯝꯊꯥꯗ ꯃꯌꯥꯝꯁꯤꯅ ꯁꯤꯡ ꯋꯥꯅꯔꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯈꯨꯔꯨꯝ ꯁꯥꯕꯗꯒꯤ ꯃꯥꯅ ꯊꯣꯛꯂꯛꯄ ꯁꯤꯡ ꯃꯌꯥꯝꯁꯦ ꯍꯥꯃꯩ ꯁꯤꯡ ꯃꯌꯥꯝꯁꯦ ꯍꯥꯃꯩꯅ ꯍꯤꯗꯣꯛꯄꯒꯤ ꯁꯤꯡ ꯃꯌꯥꯝꯁꯦ ꯌꯣꯜꯂꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯣꯜꯂꯤꯕ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯌꯣꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯁꯪꯕꯥꯏꯒꯤ ꯕꯣꯏꯅ ꯍꯥꯟꯅ ꯃꯤꯅꯅꯦꯀꯣ ꯄꯩꯁꯥ ꯄꯤꯁꯜꯂꯒ ꯃꯊꯪꯗꯤ ꯁꯪꯕꯥꯏ ꯑꯗꯨ ꯑꯩ ꯂꯧꯒꯦꯀꯣ ꯃꯊꯪꯗꯤ ꯑꯩ ꯂꯧꯒꯦꯀꯣ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯅ ꯄꯩꯁꯥ ꯍꯥꯟꯅ ꯄꯤꯁꯜꯂꯛꯑꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯦꯔꯥ ꯑꯩꯈꯣꯏꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯅ ꯃꯥꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯅ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤꯕꯅꯤꯅꯦ ꯍꯥꯏꯕꯁꯤꯅꯗꯤ ꯇꯥꯛꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯣꯏꯔꯝꯃꯤꯕꯅꯤꯅꯦ ꯍꯥꯏꯕꯁꯦ ꯍꯧꯈ꯭ꯔꯕꯅꯤ past tenseꯅꯤ ꯑꯩꯈꯣꯏꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤꯕꯅꯤꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯂꯝꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝ ꯈꯔ ꯆꯥꯗ꯭ꯔꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯝꯗꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯎ ꯃꯆꯥ ꯑꯃꯇꯪ ꯆꯤꯡꯃꯩꯔꯣꯝꯗꯒꯤ ꯁꯒꯣꯜꯕꯟꯗ ꯇꯥꯅ ꯍꯣꯟꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯁꯟ ꯒꯥꯔꯤ ꯃꯄꯣꯠ ꯑꯃꯗ ꯂꯨꯄꯥ 50-60 ꯄꯤꯌꯨ ꯍꯥꯏꯅ ꯃꯗꯨꯁꯨ ꯑꯩꯅ ꯆꯤꯡꯕꯤꯌꯨ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯒ ꯁꯪꯕꯤꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯁꯟ ꯒꯥꯔꯤ 4-5 ꯈꯣꯛꯆꯥꯎ ꯄꯨꯊꯔꯛꯑꯒ ꯁꯥꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅ ꯀꯔꯤ ꯇꯧꯔꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯏꯕꯅ ꯁꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯀꯩ ꯇꯧꯔꯦ ꯍꯥꯏ ꯃꯇꯝꯗ ꯆꯤꯡꯃꯩꯔꯣꯝꯗꯒꯤ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯅꯤꯀꯣ ꯆꯤꯡꯃꯩꯔꯣꯝꯗꯒꯤꯅ ꯁꯒꯣꯜꯕꯟ ꯆꯤꯡꯃꯩꯔꯣꯝ ꯍꯥꯏꯁꯦ ꯊꯥꯡꯃꯩꯕꯟꯒꯤ ꯑꯔꯣꯏꯕꯗ ꯂꯩꯔꯤꯅꯤ ꯃꯗꯨꯗꯒꯤꯅ ꯁꯒꯣꯜꯕꯟ ꯍꯥꯏꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯂꯥꯞꯅꯕ ꯅꯠꯇꯦ ꯀꯤꯂꯣꯃꯤꯇꯔ 4-5ꯃꯨꯛꯀꯤ ꯂꯥꯞꯅꯕꯗꯅꯤ ꯃꯗꯨ ꯐꯥꯎꯕꯗꯪ ꯍꯣꯟꯕꯤꯌꯨ ꯍꯥꯏꯗꯅ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯍꯣꯟꯕꯤꯌꯨ ꯆꯤꯡꯕꯤꯌꯨ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯁꯨ ꯁꯪꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯂꯨꯄꯥ 50-60ꯁꯦ ꯍꯦꯛꯇꯃꯛ ꯂꯧꯈꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯎꯅ ꯃꯔꯣꯜ ꯑꯃ ꯐꯩꯒꯜꯃꯨꯛꯇ ꯆꯥꯎꯕ ꯈꯣꯛ ꯃꯆꯥ ꯑꯗꯨꯗ ꯐꯧ ꯁꯪꯕꯥꯏ ꯑꯃꯒꯤ ꯃꯃꯜꯗꯤ ꯄꯤꯔꯝꯃꯨ ꯍꯦꯛꯇ ꯍꯥꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯌꯦꯡꯉꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯈꯣꯛꯆꯥꯎꯗꯣ ꯁꯟ ꯒꯥꯔꯤ 4-5 ꯄꯨꯊꯔꯒ ꯁꯨꯈ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯃꯗ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯆꯤꯡꯗꯧꯔꯤꯕ ꯎꯗꯨꯅ ꯀꯌꯥꯃꯨꯛ ꯆꯥꯎꯕꯅꯣ ꯍꯥꯏꯕꯗ ꯄꯤꯁꯛ ꯄꯤꯛꯄ ꯎꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯒꯦ ꯍꯥꯏꯅ ꯃꯥꯅ ꯄꯥꯕꯗ ꯐꯩꯒꯜꯃꯨꯛꯇ ꯆꯥꯎꯕ ꯈꯣꯛ ꯃꯆꯥ ꯑꯗꯨꯗ ꯀꯩꯗꯧꯔꯦ ꯃꯃꯜꯁꯨ ꯂꯧꯍꯧꯔꯤꯕ ꯃꯃꯜꯁꯤꯅ ꯀꯌꯥꯝ ꯂꯧꯕꯤꯍꯧꯔꯦ ꯐꯧ ꯁꯪꯕꯥꯏ ꯑꯃꯒꯤ ꯃꯃꯜ ꯄꯤꯔꯝꯃꯨ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯃꯇꯝꯁꯤꯗ ꯃꯥꯅ ꯌꯦꯡꯉꯣ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯉꯁꯥꯏꯒꯤ ꯈꯣꯛꯆꯥꯎꯗꯣ ꯁꯟ ꯒꯥꯔꯤ 4-5 ꯆꯤꯡꯊꯔꯒ ꯁꯨꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯨꯅꯕ ꯍꯣꯠꯅꯕꯗ ꯎꯗꯨ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯎꯗꯨꯒꯤ ꯃꯃꯜ ꯃꯁꯤꯗ ꯄꯥꯊꯣꯛꯄꯗꯁꯨ ꯃꯍꯥ ꯑꯣꯏꯅ ꯇꯥꯡꯉꯕ ꯃꯈꯥꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯤꯒꯤ ꯀꯔꯃꯗ ꯍꯥꯞꯅꯅꯕ ꯄꯣꯠꯇꯨꯗꯤ ꯍꯥꯟꯅ ꯂꯣꯏꯊꯣꯛꯀꯦꯗꯤ ꯍꯥꯏꯗꯗꯨꯅ ꯊꯥꯏꯅ ꯍꯅꯨꯃꯥꯟ ꯀꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯣ ꯑꯉꯥꯡꯗꯨꯗ ꯇꯧꯗꯨꯅ ꯂꯩꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯀꯣꯟ ꯐꯦꯡꯂꯤꯕꯤ ꯏꯟꯗꯣꯜ ꯑꯃꯨꯕꯤꯅ ꯂꯥꯎꯔꯛꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯁꯨꯃꯥꯏꯅ ꯅꯣꯡꯃꯗ ꯈꯨꯔꯨꯝ ꯖꯨꯔꯥꯁꯦ ꯉꯁꯥꯏꯒꯤ 50 ꯁꯥꯔꯝꯃꯤꯕꯅꯤ ꯃꯗꯨꯗꯒꯤ ꯁꯟ ꯒꯥꯔꯤ ꯃꯄꯣꯠꯇ ꯁꯨꯃꯥꯏꯅ ꯂꯧꯔꯤꯕꯅꯤ ꯃꯥꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯃꯗꯩꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯕꯤꯅ ꯀꯩ ꯍꯥꯏꯅ ꯂꯥꯎꯔꯛꯄ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯀꯣꯟ ꯐꯦꯡꯂꯤꯕꯅꯤ ꯃꯥꯅ ꯂꯥꯎꯔꯛꯏꯅꯤꯀꯣ ꯃꯤꯒꯤ ꯀꯔꯃꯗ ꯍꯥꯞꯀꯗꯧꯕ ꯄꯣꯠꯇꯨꯗꯤ ꯍꯥꯟꯅ ꯂꯣꯏꯊꯣꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯍꯅꯨꯃꯥꯟ ꯀꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯅꯨꯃꯥꯟꯒꯤ ꯃꯇꯝ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯀꯜꯂꯤ ꯍꯥꯏꯅ ꯅꯪꯅ ꯇꯣꯝꯇ ꯍꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯅꯨ ꯍꯥꯏꯗꯅ ꯊꯕꯛꯇꯨꯗ ꯑꯣꯏꯅ ꯌꯥꯡꯁꯜꯂꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯈꯨꯔꯥ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ
ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯏꯕꯣꯆꯧꯕꯗꯨ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯈꯨꯔꯥꯁꯤꯅ ꯉꯥꯡꯉꯤꯕꯁꯦ ꯀꯅꯥꯗꯅꯣ ꯏꯕꯣꯆꯧꯕꯗꯅꯤ ꯏꯕꯣꯆꯧꯕꯅ ꯀꯔꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯍꯥꯏꯔꯝꯃꯒ ꯃꯥ ꯆꯠꯈ꯭ꯔꯦꯀꯣ 이보소브나 마빠기 과 서타 낭나나바 구름 발루르 아마땅 사비유 하이나 락바다 hꯧꯖꯤꯛꯀꯥꯟꯒꯤ 나하룰기 하우나바 밥 이따따드나 따바 사두나 쿠라 또누다 또누 하이베 캐릭터스마 ꯈꯪꯉꯣꯀꯣ ꯑꯩ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯕꯤ ꯑꯗꯨꯒ ꯈꯨꯔꯨꯝ ꯁꯥꯅꯅꯕꯒꯤ ꯃꯄꯥꯒꯤ ꯁꯣꯔꯥꯇ ꯁꯥꯔꯊꯗ ꯃꯥꯅ ꯍꯥꯞꯅꯅꯕꯒꯤ ꯂꯥꯛꯏꯗꯨꯅ 이보ꯆꯧꯕ ꯀꯣ ꯑꯗꯨꯅ ꯈꯨꯔꯥ ꯇꯣꯅꯨꯗ ꯍꯧꯖꯤꯛ ꯍꯋꯥꯏ ꯁꯦꯟꯗꯜꯅ ꯋꯥꯏ ꯆꯥꯏꯔꯕꯁꯤꯗ ꯈꯨꯔꯨꯝ ꯁꯥꯕꯁꯤꯕꯨ ꯀꯥꯟꯅꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯪꯉꯨꯔꯦ ꯃꯗꯨꯗ ꯈꯨꯔꯥ ꯇꯣꯅꯨꯅ ꯂꯤꯊꯔꯛꯈꯤꯕ ꯋꯥꯔꯤꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯈꯣꯛꯆꯥꯎ ꯌꯥꯜꯂꯨꯕ ꯃꯌꯥꯝꯁꯤꯡꯗꯅ ꯌꯥꯟꯕ ꯅꯣꯡꯃꯗ 50 ꯁꯥꯔꯝꯕ ꯍꯧꯖꯤꯛꯅ ꯁꯤ ꯄꯤꯔꯕ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯂꯤꯊꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯀꯅꯥꯅ ꯂꯤꯕꯅꯣ ꯈꯨꯔꯥ ꯇꯣꯅꯨꯅ ꯀꯅꯥꯗ ꯂꯤꯕ 이보ꯆꯧꯕꯗ 이보ꯆꯧꯕꯁꯤ ꯀꯅꯥꯅꯣ 이보ꯆꯧꯕ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯁꯣꯔꯥꯠꯀꯤꯗꯃꯛꯇ ꯁꯥꯔꯙꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯄꯥꯒꯤ ꯁꯥꯔꯙꯗ ꯍꯥꯞꯅꯅꯕꯒꯤ ꯕꯂꯨꯔ ꯈꯨꯔꯨꯝꯁꯦ ꯁꯥꯕ ꯈꯨꯔꯥ ꯇꯣꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯗꯩꯗꯨꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯨꯕꯗꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯤꯔꯛꯏꯕ ꯍꯧꯖꯤꯛꯅ ꯍꯋꯥꯏ ꯁꯦꯟꯗꯜꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯁꯦꯟꯗꯜꯅ ꯋꯥꯏ ꯆꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯔꯨꯝ ꯁꯥꯕꯁꯤꯕꯨ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ 하이루버데기 마나 ngasaigi mawari mayamdo liriniko aduna makhasi yengsi indol amubi na khamlamdrabadi 이보चौबदु pak hogatpa yaramloidabani 이보चौबा satkraba tungda khura tunu makhubak adu thangatuna yengi mildagi hongna leiruba chobor matek चौबोर मतेक बगा अदेगी कदौरे उपा कल्लबा क्रक क्रक लाउरबा उदो हमै खुदोंना तेंदुना खुरुम साबदगी हाइजिनलबा ngасai माना खुबाकनो थांगतला येंगी हाइबनी करम खुबाकनो हाइबदुनी ngасaiगी हाइरिसे को मिलदगी बगा मतेकतु माना खुगे हमै खुदोंग पाइ पाइदना खुरुम साबदा हाइरबा अदुगुम्बा खुबाकतुना थांगतलागा 이보चौबना सत्खिबदो येंगी हाइबनी को खुबाकतु मखुट ओइना सिट सिट नाली तंजा असिदा पुखरीदेगी कोल चामलगा कारकलिबी इंदोल अमुबिना ngang lau boy hairei angang aduna hairibado chumdro eisu kayarak haijakhre khurum sabasina mi oiraroi makhoigi hawai sandal ase lakpadagi posit ase asum hantharakpana kaithel phambada hakam chille adingasi huji amu hairiba wafamsina kaino yongka khura tonugi 마기 누피 인돌 아모비나 마디 하이레바 ngасai 이보चौब나 하이라미바 하와이 샌드나 와이 자르바 마tamsida खुरुम साबसिबु कानाबिरिबरो हंगमबदो मदु चुमद्रो हाइरेबा कइनो हाइ मतमदा हौजिकी मतमदा मतमगी खोंसतकी मतुंग इना खुरुम हाइबदो कनानासु तोंगनादरे हवाई सैंडलना महुत सिनख्रे फजा फजरबा मखल मखलगी सैंडल म्यामना महुत सिनख्रे अदुना करी हाइरी सेसिदा खुरा तोनुगी नुपी अमुबिना हाइरी खुरुम साबदो माना कानागद्रा येंगो हवाई सैंडल असि लाकपदेगी माना पोसित्तो हाइदी माना पोसित्रेबा माना बाजारदा योनबा चलिदो पोसित्रे कइदौ लेरे कइथेनदा फंबदा हकाम चल्ले हाइदी मीने पोट लै लाक्तदना हकाम चंदना लेरे पोट लैबा लाक्तरे कनासु अना हाइबनिको नंगना फंबदा हकाम चलबसु ऐना खुद हाइबा मखै साबदी लेप्तेदना नोंमगी चरादी सोइद्रिदना सिना खुरा तोनुना खुमैबा अदना नंगना फंबदा हकाम चलसु ऐनदी लेप्तना खुरुम साबसे लेप्त्री अदना नोंमगी चरादी मसिना फंगनरिबनी नोंमगी चरादी सोइद्रिदना हाइदना खुरा तोनुना खुमैबा सोइद्रिङैसिदा फिबम अमा सेमहौनबा हाइबनी हयेंग ngaसेप चिबान दोंगी पेमा
ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯇꯥꯗꯅꯕ ꯍꯥꯏꯖꯍꯧꯔꯤꯕ ꯁꯤꯅ ꯈꯨꯔꯥꯇꯣꯅꯨꯒꯤ ꯅꯨꯄꯤ ꯑꯃꯨꯕꯤꯅ ꯈꯨꯝꯃꯛꯏꯕ ꯏꯟꯗꯣꯜ ꯑꯃꯨꯕꯤꯅ ꯀꯩ ꯍꯥꯏꯅ ꯈꯨꯝꯃꯛꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯅꯣꯡꯃꯒꯤ ꯆꯔꯥꯗꯤ ꯐꯪꯉꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃ ꯇꯧꯍꯧꯅꯕ ꯍꯥꯏꯗꯅ ꯏꯟꯗꯣꯟꯁꯤꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯃꯥꯅ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯉꯥꯁꯦꯞ ꯆꯤꯝꯕꯥꯟꯗꯣꯡꯒꯤ ꯉꯥꯁꯦꯞꯀ ꯑꯩꯈꯣꯏꯒꯤ ꯉꯥ ꯁꯤ ꯋꯥꯔꯤꯗ ꯂꯩꯀꯣ ꯃꯥꯅ ꯄꯨꯈ꯭ꯔꯤꯗ ꯁꯨꯝ ꯂꯩꯕꯗ 이ꯇꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯂꯥꯁꯇꯗꯤ ꯏꯁꯤꯠꯄ ꯇꯧꯗꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕꯅ ꯐꯥꯗꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗꯀꯣ ꯉꯥꯁꯦꯞ ꯆꯤꯝꯕꯥꯟꯗꯣꯡ ꯄꯦꯝꯃ ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯟꯁꯤ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯁꯤꯕꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯠꯂꯝꯕ ꯈꯨꯔꯨꯝ ꯁꯥꯕꯒꯤ ꯊꯕꯛꯇꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯁꯤꯖꯤꯟꯅꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠꯇ ꯀꯔꯤꯗ ꯁꯥꯔꯙꯗ ꯍꯥꯞꯄ ꯈꯛꯇꯪꯒꯤ ꯂꯩꯔꯕꯅꯤꯅ ꯃꯁꯤ ꯅꯠꯇꯕ ꯑꯃ ꯌꯦꯡꯉꯁꯤ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯁꯦꯅ ꯑꯩꯈꯣꯏꯁꯦ ꯆꯔꯥ ꯍꯦꯜꯂꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯖꯕꯗꯣ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ 1ꯒꯤ ꯑꯩꯅ ꯄꯥꯔꯠꯁꯦ ꯈꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯒꯤ ꯁꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯀꯣ ꯀꯅꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯇꯥꯛꯈ꯭ꯔꯤꯕ ꯁꯔꯨꯛ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯑꯗꯨꯒ ꯇꯥꯍꯟꯅꯤꯡꯕ ꯂꯩꯕ ꯇꯥꯔꯁꯨ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯅꯤꯡꯕ ꯌꯥꯎꯕ ꯇꯥꯔꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯕꯤꯔꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯋꯥꯠꯍꯧꯕꯁꯤꯡꯗꯨ ꯑꯃꯨꯛ ꯃꯦꯟꯈꯠꯆꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯄꯥꯔꯠ 1ꯒꯤ ꯁꯔꯨꯛꯁꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯇꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯂꯩꯕꯤꯕ ꯑꯣꯏꯌꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ